NSCNIM na KNAB gi kedar mari hat Indo Myanmar border ngasi NSCNIM na KNAB gi kedar mari hat khriari pausna ngasi ayuk pung 8 dagi 10 phawbagi marakta Manipur gi Kamjong district ki asang khulen kakawadi Myanmar gi phayang village ani gi marakta koki National Army Burma KNAB amadi National Socialist Council of Nagaland NSCNIM ani gi marakta thokiba noi kapnabagi thaudokta KNAB gi kedar mari edu laikhidaban hari pausna makha taraduna NSCNIM na kaptuna hatkhiba KNAB gi kedar sing adudigi nomai sing amadi kap yari bemaru kya forkhri haujimaki oinadi laikhidraba KNAB kedar mari edu gi sapsaba masak maming khangdok pangamdri hari Akaknaba matam gi manungda NIA na thigatpagi thabak chathanaba MLA ki imon Amit Shah da taksingkhri Manipur pre-census electoral reform tawnabagi Union Home Minister da taksingkhri Tronglawbi thaudok ki matangda Akaknaba matam gi manungda NIA na thigatpagi thabak loisinanaba amadi Manipur pre-census electoral reform tawinaba MLA ki imona sirol ama thaduna Union Home Minister Amit Shah da taksingkhri Sagolban Kendra gi MLA ki imona ngasi Union Home Minister Amit Shah tha khiba chirol aduda tha asigi taruki ahinda Bisnupur district ki Tronglawbi awang lekaida bomb attack tawduna mamaga tumliba pikliba angang ani sikhiba thawdu adu laiba asigi oina khwaidigi lebuk thiba thawdu amani haina Home Minister gi pungning singsiladuna thawdu asigi matangda NIA na thikat kadoriba si Akaknaba amadi apiba matamgi manungda loisinhanduna laikhidrabagi imung manungda matam sana asumba well phanganbiu amadi asiguma tamthiraba thonga chathaba miyoising phaduna makoibu logeba sapsaba serak phanganbiu hadi sioladuna makha taraduna census eki makha leba sigi oina mi kok thibagi thabak pangthoknaba matam piba leiri adubu Manipur gi oina di lamdam asida thokliba irang asina maram oiduna census gi saruk ama oina yungkok thibagi thabak hana pangthoknaba thaurang toribasi haujik miyoi lising kya mayum leitana relief camp sangsupam lauduna leiribana thabak asi pangthokpa haibasi Khudong saroi lanjena duna leiriba miyoi sing masa masa gi yumda hanjillaba matamda mikok thibagi thabak sathabana asumoigani maram asina state asigi demographic amasum electoral sensitivity sing si yenglaga state asida NRC implement tawduna mitop hana masa khangdoktuna aranba electoral roll sumthopiu loinana Manipur gi tampaki nifuda leiriba yellow mi singbu constitutional protection PBU haina su MLA ki imona Union Home Minister Amit Shah da taksingki RPF na thagatpa phungdorakli April 12 athaubusingi numina lakpada layoi kraba thauna pharaba athaubusingi khubamda mapung oina serausingi thelda amadi mafam khudingda leiriba athaubusingi khubam masagi chillab thawaising thadoktuna haikatleka tambada sarugya ki besingmi tammi ahalaman isil inau club association institution amadi organization gi thomi sing bar association lainga gi thomi sing gi haksel loising gi thomi sing school amadi college ki oja sing amadi mahiroi sing punamaki maphamda RPF na thagat pa phungdorakli aina thingraba lalhorup Revolutionary People Fronts RPF ki deputy secretary publicity Robin Khumana thadorak pachirol amanhai media gi thomi sing transport ki thabak toribi isil inau ana lengi damak tengbang ki doctor nurse amadi staff sing akoi leiribi isil inau singi tengbang loinana Manipur police ki isil inau sing miyam gi aningba apa amada kai hen ba athingba thambidana mathau pangthokibagi dama lup asigi maikei digi thagatpa phungdoktuna athauba sing imaleba ki damak thawai ka thoktuna lanthengna ba sina ngasi aikoi sibaki dana kathokadabani haiba yumpham adu thonbiramli maram asina athauba singna kathoklambigi mahi aikoi kudimang ikai khumna phamthui amadi aikoi na iraiba ki damak lepa leitana kathokpam thui haiba wapam asina iramdam sigi wasak oiminarasi aroibada haikal leka tambagi thoram sing mai pangna pangthokibada asoba thaudang lokhiba khudimakki maphamdasu lup asina amuhanna thagatpaga loinana ikai khumna bolakli Village volunteer Eastern Zone haiba loop amagi maikei digi thadorakpa press statement amangasi tang 16 thamari English ngani ge kunga tarukta Village volunteer Eastern Zone gi maikei digi Manipur gi Chief Minister na Tenopal district lakani haiba tab report ta aduki matik thamoi sokngai oi hairi makhata na maru oina palibo wafam khradi Meetei amatana buffer zone
Kanglaipak, Meetei-land amasum Tengnopal district Kuki land buffer zone lansilakanda sangbagi ayaba leiti haibaga loinana makha tana akanba mawongda hariba lup asina Manipur gi chief minister Khemsanda warning tawbaga loinana Tengnopal asi Kangpokpi nati haiba wafam asini hotsu hotnaroidabani madudha natana Kangpokpi da sizinakhiba tactics adu satnaroi haiba wafam yawna su phungdorakli anagumbana sangsinanabo hotnaragabadi akanba warning thambaga loinana thoaningdaba sathiba phiba mama mayuknaba yai haiba wafam yawna su thamlakli masiguma thawdo asi thoandanaba hotnabiyu haiba wafam yawna BHBEZ Village Volunteer Eastern Zone gi Information and Publicity gi maikei gi thadorakpa press statement sida asumna pali Security singna Meetei miyamda misi mina nanghaliba si furup asi muthatnaba mateng pangsinmani puspakanta misa miyambu ngakpi senbinaba lairiba security force singna Meetei miyamda nanghaliba misi mina gi thawdo wathok asina aikhoi gi furup asibu muthatnaba hena mateng pangsinbagi mawongni haina Young Socio Culture Union YSCU Secretary Maisnam Puspakantana Fongdokri Wapamasi ngasi YSCU amadi wahengbam laikai yumzau lairembi apun manupi lup development institution apun sinduna Manipur Press Club ta pangtokiba pawgi mip mamada Fongdokibani Puspakantana makhatana hai thasi ki taruk taret ki lonanu ahing nongyai pikliban Kuki singi bom kapsinduna pikliba angang ani minungsi leitana hatkiba madi mamabu na sonkiba thawdo adubo pendabadagi miyam haurakpa ihawda misa miyam aikoi bangakpi gani haina leiriba CRPF na numai kaptuna mi om siankiba madi kaya amabu sonkiba adubu thamoi sokna nungaitaba phungdoksari miyamna protest toba sangsilubada minungsi leitana tawge haibigi matagom misamda onsinduna direct noi kapsinduna mi ahum hatkiba madi kaya amabu asu apanangan kibadu matam pumbada yabang amluridaba ngakpifam thoktaraba thawdo amani haibada hamama thokloi misam miyam ngakpinaba lairiba security force Meetei singda nanghaliba asiganagi thawdo wathok asina aikhoi gi ifurup asisibu muthatpada hena mateng pangsinbani hairodabigi maram leiti haidi magna hai tronglawbigi thawdo adugi matang na khulai paib lupsuna tab koki singi CSO ni haina program tawzabi Indigenous Tribal Leader Forum ITLF na karam na nati haina singdoklibano thawdok thuklibasigi mathangi numita su group ta yawdaba United Kuki National Army UKNA amasu su group ki apunba body amasu oiriba KNO UPF na su thawdo asi makhoina nati karam na hairaklibanO haibasi asabu hangmoirkli Lengana wang asigi matana kari khaliba amadi thawdo asigi thijili findings kari karama mawong na miyamda haidokpa khanghanba yadaba handicap oiba matang lairibagi